ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤꯗꯩꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯏꯟꯚꯣꯜꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯅꯦꯕ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯀꯥꯟꯗ ꯃꯔꯝꯗꯤ ꯀꯦꯁ ꯑꯃ ꯄꯥꯏꯕ ꯃꯇꯝꯗ FIR ꯑꯃ ꯂꯩꯒꯅꯤ ꯃꯗꯨꯒꯤ ꯃꯤꯅꯤꯃꯝ ꯔꯦꯀꯣꯔꯠ ꯑꯃ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯦꯛꯇ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯂꯩꯔꯣꯏ ꯃꯗꯨ ꯂꯩꯔꯣꯏ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯟꯐ꯭ꯂꯤꯛ ꯖꯣꯟ ꯃꯅꯨꯡꯗ ꯃꯩꯇꯩꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯑꯁꯣꯅꯥꯀꯟꯗꯒꯤ ꯇꯧꯔꯛꯄ ꯀꯨꯀꯤꯅꯤ ꯍꯥꯏꯖꯕ ꯀꯥꯡꯕꯨꯅ ꯇꯧꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗ ꯌꯥꯝ ꯏꯐꯦꯛꯇꯤቭ ꯑꯣꯏꯅ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯒꯤ ꯊꯥꯖꯕꯗꯤ ꯌꯥꯝꯅ ꯀꯩꯁꯨ ꯆꯥꯎꯅ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯇꯦ ꯏꯗꯔ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯧꯒꯦꯔꯥ ꯑꯃꯅ ꯇꯧꯒꯦꯔꯥꯀꯣ ꯃꯗꯨ ꯀꯩꯁꯨ ꯏꯐꯦꯛꯇꯤቭ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯥꯡꯄꯣꯛꯄꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯣꯠꯈ꯭ꯔꯕ ꯃꯤꯗꯣ ꯀꯥꯡꯄꯣꯛꯄꯤꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯂꯣꯀꯦꯜ ꯃꯤꯅ ꯃꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯗꯣ ꯐꯥꯕ ꯄꯨꯟꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯩꯅꯣ ꯂꯩꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯦꯃꯥꯟꯖꯤꯠꯀ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯐꯥꯈꯤꯕ ꯐꯥꯔꯒ ꯃꯥꯡꯍꯟꯈꯤꯕꯒꯤ ꯀꯦꯁꯁꯤ ꯀꯩꯅꯣ ꯒꯕꯔꯅꯔꯒ ꯎꯅꯗꯅ ꯑꯗꯒꯤ ꯀꯩꯅꯣꯒ ꯂꯣꯀꯦꯜ MLAꯒ ꯇꯧꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒ ꯎꯅꯕꯗ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯛꯑꯅꯦꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯁꯥꯃꯛꯅ ꯄ꯭ꯔꯦꯁꯇ ꯃꯤꯗꯤꯌꯥꯗ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯛ ꯉꯝꯗ꯭ꯔꯤꯅꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯀꯦꯁꯁꯤ ꯍꯥꯏ ꯀꯣꯔꯠꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒ ꯔꯤꯄꯣꯔꯠ ꯀꯧꯔꯤꯅꯤ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯀꯦꯁꯁꯤꯡꯁꯦ CBIꯅ ꯀꯧꯕ NIAꯅ ꯀꯧꯕ ꯃꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯉꯝꯗꯕ ꯃꯔꯝꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯣꯀꯦꯜ ꯂꯦꯚꯦꯜꯗ ꯂꯣꯀꯦꯜ ꯄꯨꯂꯤꯁꯁꯤꯡꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠꯁꯤ ꯀꯌꯥꯝ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯄꯤꯕ ꯉꯝꯃꯤ ꯃꯤꯁꯤꯡꯗꯣ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯗꯤꯄꯦꯟ ꯇꯧꯅꯤ ꯑꯗꯨꯅ ꯃꯁꯦ ꯃꯇꯝ ꯈꯤꯇꯪ ꯆꯪꯈꯤꯗ꯭ꯔꯥ ꯑꯗꯨ ꯆꯪꯕꯁꯤ ꯑꯗꯨꯝ ꯆꯪꯒꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ 7 ꯈꯨꯟꯇꯥꯛꯂꯤꯉꯩ ꯑꯋꯥꯁꯤꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯅꯤꯕꯒꯨꯝ ꯍꯧꯖꯤꯛꯁꯨ ꯂꯩꯉꯥꯛꯄꯁꯤꯡꯅ ꯇꯧꯅꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯑꯣꯖꯥ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯩꯉꯥꯛꯄꯁꯤ ꯃꯇꯤꯛ ꯂꯩꯅ ꯂꯩꯉꯥꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯤꯚꯤꯗ ꯀꯩꯗ ꯗꯤꯁꯀꯁꯟ ꯇꯧꯕ ꯋꯥ ꯉꯥꯡꯕꯁꯦ ꯃꯤꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯦꯅ ꯆꯩꯔꯛꯄꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯉꯥꯡꯍꯟꯅꯤꯡꯗꯦꯒ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯒꯤ ꯉꯥꯡꯉꯤꯕꯗꯣ ꯆꯨꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯂꯩꯉꯥꯛꯄ ꯑꯃ ꯁꯄꯣꯖ ꯁꯣꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯒꯗꯤ ꯁꯣꯝꯒꯤ ꯃꯊꯛꯇ ꯑꯐꯕ ꯉꯥꯡꯕ ꯐꯠꯇꯕ ꯉꯥꯡꯕ ꯈꯔ ꯂꯩꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯁꯣꯝꯕꯨ ꯅꯨꯡꯁꯤꯗꯣꯔꯤꯕꯀꯣ ꯑꯗꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯕꯨ ꯂꯩꯉꯥꯛ ꯑꯃꯕꯨ ꯊꯥꯖꯕ ꯂꯥꯛꯀꯗꯣꯏꯁꯤꯗꯤ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯅ ꯐꯅ ꯇꯧꯔꯛꯀꯦꯔꯥ ꯐꯠꯇꯅ ꯇꯧꯔꯛꯀꯦꯔꯥ ꯃꯤꯌꯥꯝꯗ ꯀꯥꯟꯅꯔꯛꯑꯗꯤ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯄꯣꯔꯛꯄ ꯆꯥꯎꯈꯠꯄ ꯄꯣꯔꯛꯄ ꯉꯝꯕ ꯇꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯉꯥꯛꯁꯦ ꯇꯤꯝꯅꯦꯕ ꯇꯤꯝꯗꯣ ꯂꯤꯗꯔꯁꯤꯞꯇꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Biren ꯑꯣꯏꯖꯕ ꯋꯥꯅꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯌꯦꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯃꯇꯤꯡ ꯊꯣꯛꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯅꯨꯡꯗꯒꯤ ꯇꯧꯔꯝꯕ ꯌꯥꯏ ꯃꯄꯥꯟꯗꯒꯤ ꯇꯧꯔꯝꯕ ꯌꯥꯏ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯋꯥ ꯔꯨꯝ ꯑꯃ ꯂꯩꯒꯗꯕꯅꯤ ꯇꯤꯚꯤꯗ ꯄꯨꯡꯉꯥꯡ ꯂꯩꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗ ꯃꯥꯁꯨ ꯍꯥꯏꯕ ꯌꯥꯕ ꯂꯣꯏ ꯍꯥꯏꯔꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨꯀꯣ ꯑꯗꯣ ꯃꯤꯌꯥꯝꯁꯤꯅꯁꯨ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯛꯄꯗ ꯄꯦꯟꯗꯕ ꯈꯔ ꯂꯥꯛꯄ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯌꯥꯕꯅꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯗꯣ ꯃꯤꯑꯣꯏꯕꯅꯤ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯔꯤꯖꯜꯇꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯡꯒꯜ ꯆꯨꯝꯅ ꯇꯧꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯡꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯇꯧꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯂꯦꯚꯦꯜꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯆꯠꯂꯒ ꯃꯤ ꯑꯃꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯔꯨꯕ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯔꯨꯕ ꯂꯥꯟ ꯀꯥꯞꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯈꯔ ꯆꯥꯛ ꯊꯣꯡꯕꯤꯔꯨꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯃꯣꯏꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨꯕꯤꯔꯨꯕ ꯂꯩꯗꯅꯀꯣ ꯃꯤꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯈꯔ ꯀꯥꯏꯔꯒ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕ ꯑꯗꯨꯕꯨ ꯂꯣ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯃꯣꯏꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯇꯧꯕ ꯉꯝꯕꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯒ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯔꯁꯨ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯔꯒ ꯀꯥꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯂꯩꯁꯤꯅꯤ ꯍꯥꯏꯔꯒ ꯈꯣꯡꯁꯨ ꯄꯨꯟꯁꯤꯟꯕ ꯈꯨꯠꯁꯨ ꯄꯨꯟꯁꯤꯟꯕ ꯋꯥꯁꯨ ꯉꯥꯡꯗꯕ ꯗꯦꯜꯂꯤꯗꯁꯨ ꯀꯩꯝ ꯍꯥꯏꯗꯕ ꯑꯗꯨꯒ ꯗꯦꯜꯂꯤꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯣ ꯁꯨꯝ ꯄꯪꯊꯥꯗ ꯊꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯤ ꯌꯥꯝ ꯃꯥꯡꯉꯛꯀꯅꯤ ꯇꯧꯕꯇꯕꯨ ꯈꯣꯡꯒ ꯈꯨꯠꯀ ꯃꯥꯟꯅꯧ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯗꯨ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯥꯟꯅꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯅ ꯃꯥꯟꯅꯐꯝ ꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯁꯦꯝꯒꯗꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯗꯤꯁꯤꯖꯟ ꯂꯧꯒꯗꯣꯏꯁꯤ ꯚꯣꯠ ꯀꯥꯔꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯚꯣꯠ ꯀꯥꯔꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯁꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯁꯦ ꯂꯩꯈꯥ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯅ ꯊꯕꯛ ꯇꯧꯕꯤ ꯐꯩ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯆꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟ ꯑꯁꯤꯒꯤ ꯔꯨꯠ ꯀꯣꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯥꯟꯅꯅ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯦꯛ ꯎꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯑꯁꯨꯃꯥꯏꯅ ꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕ ꯑꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯆꯩ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯁꯤꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯌꯥꯝ ꯐꯔꯝꯒꯅꯤ ꯈꯜꯂꯤꯀꯣ ꯐꯔꯝꯒꯅꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ
ꯊꯕꯛꯁꯤꯡꯁꯦ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯗꯥꯏꯔꯦꯛ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯉꯥꯡꯍꯟꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗꯀꯣ ꯌꯥꯝ ꯕꯥꯏꯁ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒ 140 crore ꯃꯤ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯑꯥꯔꯃꯤ ꯕꯤꯒꯦꯁ ꯄꯣꯄꯨꯂꯦꯁꯟ ꯑꯦꯗꯚꯥꯟꯁ ꯁ꯭ꯄꯦꯁ ꯀꯣ ꯁ꯭ꯄꯦꯁ ꯁꯦꯇꯦꯂꯥꯏꯠꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯣꯔꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯥꯟꯅꯔꯛꯇꯕꯁꯦ ꯁꯤꯒꯤ ꯃꯥꯡꯖꯕꯁꯦ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇꯨꯡ ꯏꯜꯂꯒ ꯉꯥꯡꯕ ꯅꯠꯇ꯭ꯔꯒ ꯉꯥꯡꯗꯕꯩ ꯋꯥꯐꯝ ꯅꯠꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯗꯨ ꯁꯤꯅꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯏꯟꯗꯤꯌꯥꯅ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯁꯤ ꯁꯨꯃꯥꯏꯅ ꯂꯥꯟꯁꯦ ꯇꯣꯏꯅ ꯁꯣꯛꯅꯍꯟꯗꯕ ꯃꯤꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯗꯤ ꯏꯀꯣꯅꯣꯃꯤꯁꯦ ꯌꯥꯝ ꯐꯍꯟꯕ ꯑꯃ ꯆꯪꯉꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯕ ꯃꯗꯨꯒꯤ ꯔꯤꯁꯣꯔꯁꯁꯤꯡꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕ ꯑꯗꯒꯤ ꯄꯋꯥꯔꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯁꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯁꯤꯃꯨꯛ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯣꯝ ꯁꯥꯏꯗꯇ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯗ ꯆꯪꯉꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯌꯥꯝꯁꯤꯒꯤ ꯊꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯁꯤꯗ ꯑꯗꯨꯒꯤ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ST ꯗꯤꯃꯥꯟ ꯇꯧꯔꯤꯅꯤ ꯁ꯭ꯄꯦꯁꯦꯜ ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟ ꯇꯧꯔꯤꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗ꯭ꯔꯤꯅꯤ ꯃꯣꯏꯅ ꯃꯩꯇꯩꯗꯤ ꯌꯥꯝ ꯗꯤꯕꯂꯞ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯗꯤꯕꯂꯞ ꯇꯧꯔꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯄꯣꯄꯨꯂꯦꯁꯟꯗꯣ ꯑꯗꯨ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯒꯤ ST ꯁ꯭ꯇꯦꯇꯁꯁꯦ ꯀꯔꯤꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ST ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯊꯣꯛꯈꯤꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯝꯕ ꯀꯦꯇꯦꯒꯣꯔꯤꯗ IS ꯑꯣꯐꯤꯁꯥꯔ ꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯔꯦ IPS ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯆꯥꯎꯈꯠꯄ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯃꯁꯥꯅ ꯂꯥꯟ ꯍꯧꯕ ꯉꯝꯃꯛꯑꯦ ꯋꯥꯔꯤꯕꯨꯕꯀꯣ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕ ꯉꯝꯃꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯌꯧꯗꯅ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯌꯧꯗꯅ ꯑꯗꯒꯤ ꯌꯨꯔꯣꯄꯤꯌꯟ ꯄꯥꯔꯂꯥꯃꯦꯟꯗ ꯅꯩꯅꯍꯟꯕ ꯉꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯒꯤ ST ꯁ꯭ꯇꯦꯇꯁꯇꯣ ꯔꯤꯚ꯭ꯌꯨ ꯇꯧꯔꯁꯤꯅ ꯅꯣꯏ ꯑꯗꯨꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯀꯦꯇꯦꯒꯣꯔꯤ ꯆꯪꯉꯣ ꯄꯨꯂꯞ ꯐꯥꯏꯠ ꯇꯧꯃꯤꯟꯅꯔꯁꯤꯒ ꯍꯥꯏꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕ ꯄꯣꯠꯇꯨꯗ ꯂꯩꯉꯥꯛꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐ꯭ꯂꯣꯔꯗ ꯔꯤꯚ꯭ꯌꯨ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯐ꯭ꯂꯣꯔꯗ ꯔꯤꯚ꯭ꯌꯨ ꯇꯧ ꯇꯥꯔꯗꯤ ꯄ꯭ꯔꯖꯥꯁꯤ ꯀꯩꯁꯨ ꯁꯥꯎꯔꯛꯑꯣꯏ ꯆꯤꯟꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ CSO ꯃꯌꯥꯝꯗ ꯏꯪꯀꯤꯠ ꯄꯤꯁꯜꯂꯝꯃꯒ ꯅꯣꯏ ꯂꯥꯡꯉꯣ ꯌꯥꯔꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩꯉꯥꯛ ꯑꯃꯒꯤ ꯑꯐꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯈꯨꯗꯝ ꯅꯠꯇꯦ CSO ꯍꯥꯏꯕꯁꯤꯗꯤ ꯂꯩꯔꯁꯨ ꯌꯥꯕ ꯂꯩꯇ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯦ ꯑꯗ ꯂꯩꯉꯥꯛꯅ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯔꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯦꯟꯅ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯐꯖꯅ ꯎꯍꯟꯕꯤꯌꯨ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯄꯥꯔꯂꯥꯃꯦꯟꯗ ꯅꯩꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯃꯌꯥꯝ ꯅꯩꯅꯩꯌꯦꯕ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯗ ꯃꯤ ꯑꯃꯠꯇꯅ ꯀꯃꯜ ꯕꯥꯕꯨꯒꯤ ꯀꯦꯁꯁꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯄꯣꯁꯇꯒꯤ ꯃꯥꯡꯈꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯒꯤ ꯔꯦꯄꯨꯇꯦꯁꯟꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯗꯨꯐꯥꯎ ꯍꯪꯈꯤꯗꯦꯕ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯋꯥ ꯃꯥꯟꯅꯕꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯇꯝꯖꯒꯦ